ꯄꯨꯟꯁꯤꯁꯦ ꯑꯉꯛꯄꯅꯤ ꯅꯠꯇ꯭ꯔꯥ? ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯁꯤꯔꯕ ꯇꯨꯡꯗ ꯍꯟꯗꯨꯅ ꯂꯥꯛꯇꯦꯕ꯫ ꯃꯁꯤ ꯈꯛꯇ ꯅꯠꯇꯦꯕ, ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯍꯤꯡꯅ ꯍꯤꯡꯅꯁꯨ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯟꯗꯨꯅ ꯂꯥꯛꯇꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯌꯥꯎꯏꯕ꯫ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤ ꯃꯇꯝꯗ ꯆꯠꯄ ꯉꯝꯗ꯭ꯔꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯆꯠꯄ ꯇꯝꯕꯤꯔꯗꯨꯅ ꯆꯠꯄ ꯉꯝꯅꯅꯕ ꯍꯥꯏꯗꯨꯅ ꯈꯨꯠꯀ ꯄꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯆꯠꯄ ꯇꯝꯕꯤꯒꯅꯤꯕ, ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯅ ꯈꯪꯗꯦ, ꯅꯪꯒꯤ ꯊꯪꯅꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯈꯪꯗꯦ꯫ ꯑꯗꯨꯒ ꯆꯥꯎꯔꯒ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯊꯥꯛ ꯑꯃꯗ ꯀꯥꯈ꯭ꯔꯕ ꯃꯤꯑꯣꯏ ꯃꯌꯥꯝꯗꯨꯗꯒꯤ ꯅꯪꯅ ꯌꯥꯝꯅ ꯑꯍꯦꯟꯕ ꯑꯊꯣꯏꯕ ꯑꯃ ꯑꯣꯏꯈ꯭ꯔꯕ ꯃꯤꯑꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯅꯪꯁꯦ ꯅꯝꯊꯨꯒꯗꯒꯤ, ꯅꯪꯁꯦ ꯇꯨꯍꯟꯒꯗꯒꯤ ꯍꯣꯠꯅꯒꯅꯤꯕ꯫ ꯃꯇꯝ ꯄꯨꯝꯕꯗ ꯅꯪ ꯑꯁꯦ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯅꯪꯒꯤ ꯃꯒꯨꯟ ꯃꯁꯛ ꯈꯪꯒꯅꯤ ꯍꯥꯏꯕꯁꯦ ꯀꯩꯗꯧꯉꯩꯗ ꯈꯜꯂꯨꯒꯅꯨꯕ꯫ ꯑꯩꯈꯣꯏꯅ ꯄꯣꯠꯆꯩ ꯂꯩꯕ ꯃꯇꯝꯗ ꯑꯣꯜꯂꯤꯕ ꯋꯦꯠ ꯃꯦꯆꯤꯟꯗꯣ ꯃꯗꯨꯅ ꯅꯪꯒꯤ ꯋꯦꯠ ꯈꯛꯇ ꯇꯥꯛꯄ ꯉꯝꯒꯅꯤꯕ, ꯅꯪꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯅꯪꯒꯤ ꯒꯨꯟ, ꯅꯪꯉꯣꯟꯗ ꯆꯦꯜꯂꯤꯕ ꯒꯨꯟ ꯃꯌꯥꯝꯁꯤꯡꯗꯣ ꯃꯗꯨ ꯀꯩꯗꯧꯉꯩꯗ ꯇꯥꯛꯄ ꯉꯝꯂꯣꯏꯕ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕ ꯅꯨꯡꯁꯤꯅꯕꯁꯦ ꯃꯁꯤ ꯌꯥꯝ ꯊꯤꯅ ꯂꯨꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕ꯫ ꯅꯨꯡꯁꯤꯅꯕꯁꯤꯗꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯉꯝꯃꯤꯕ, ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯂꯩꯕ, ꯑꯗꯨꯃꯛꯄꯨ ꯃꯤꯑꯣꯏ ꯑꯃꯗ ꯑꯗꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯉꯝꯂꯣꯏꯕ꯫ ꯑꯩꯈꯣꯏꯅ ꯅꯨꯄꯤꯒ ꯀꯥꯏꯅꯔꯛꯄ ꯀꯥꯟꯗ ꯇꯥꯔꯤꯕ ꯏꯁꯩ, ꯑꯩꯈꯣꯏꯒꯤ ꯀꯥꯏꯅꯕꯒꯤ ꯏꯁꯩ, ꯅꯨꯡꯉꯥꯏꯇꯕꯒꯤ ꯏꯁꯩꯁꯤꯡꯁꯦ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯊꯦꯡꯅꯔꯝꯂꯒꯅꯤꯕ, ꯑꯆꯝꯕ ꯃꯤꯁꯨ ꯀꯌꯥ ꯇꯥꯟꯅꯩꯕ꯫ ꯑꯗꯨꯃꯛꯄꯨ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯦꯠ ꯁꯣꯡ, ꯅꯨꯡꯉꯥꯏꯇꯕ ꯏꯁꯩꯁꯤꯡꯁꯦ ꯇꯥꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯀꯔꯝꯕ ꯃꯤꯑꯣꯏꯅ ꯍꯦꯜꯂꯤ ꯈꯪꯕ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯕꯁ ꯗ꯭ꯔꯥꯏꯚꯔ, ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ, ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯦ ꯃꯈꯣꯏ ꯌꯦꯡꯉꯨꯕ, ꯃꯈꯣꯏꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯑꯅꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯦꯠ ꯁꯣꯡ, ꯅꯨꯡꯉꯥꯏꯇꯕ ꯏꯁꯩꯁꯦ ꯇꯥꯗꯨꯅ ꯂꯩꯕ ꯎꯒꯅꯤꯕ꯫ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯤꯕ ꯃꯇꯝꯗ ꯏꯃꯥ ꯕꯕꯥꯅꯒ ꯀꯧꯔꯛꯀꯅꯤꯕ, ꯂꯥꯛꯑꯣꯅꯦ ꯅꯪꯕꯨ ꯌꯨꯝꯗ, ꯂꯥꯛꯑꯣꯅꯦ ꯅꯪꯕꯨ ꯌꯨꯝꯗ꯫ ꯅꯪꯅ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯕ ꯃꯇꯝꯗ ꯏꯃꯥ ꯕꯕꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯤꯕ, ꯅꯪ ꯌꯨꯝꯗ ꯂꯥꯛꯎ, ꯅꯪ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯩꯈꯣꯏ ꯏꯃꯥ ꯕꯕꯥꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯃꯇꯝ, ꯅꯪ ꯌꯨꯝꯗ ꯂꯥꯛꯎ, ꯅꯪ ꯈꯪꯒꯅꯤꯀꯣ, ꯅꯪ ꯈꯪꯒꯅꯤꯀꯣ ꯀ ꯍꯥꯏꯔꯒ ꯆꯠꯄ ꯅꯈꯣꯏ ꯊꯦꯡꯅꯔꯝꯂꯒꯅꯤꯕ꯫ ꯅꯈꯣꯏ ꯄꯤꯛꯂꯤ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯅ ꯃꯁꯤ ꯋꯥꯍꯩꯁꯦ ꯍꯥꯏꯕ ꯇꯥꯔꯝꯂꯒꯅꯤꯕ꯫ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯅ ꯅꯪ ꯌꯨꯝꯗ ꯂꯥꯛꯎꯀꯣ, ꯅꯪ ꯈꯪꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ, ꯃꯁꯤꯒꯤ ꯈꯪꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯦ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯤꯕ, ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯂꯛꯄꯕ꯫ ꯈꯪꯕ ꯊꯣꯛꯂꯒꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯀꯃꯦꯟ ꯇꯧꯗꯨꯅ ꯇꯥꯛꯄꯤꯔꯛꯎꯀꯣ꯫ ꯁꯣ ꯒꯥꯏꯁ, ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯈꯖꯤꯛꯇꯪ ꯐꯥꯎꯕ ꯂꯧꯁꯤꯡ ꯄꯤꯕꯤꯕ ꯊꯣꯛꯂꯒꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯃꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯊꯦꯡꯅꯔꯁꯤ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤꯗꯃꯛꯇ ꯀꯥꯏꯅꯔꯁꯤ꯫ ꯕꯥꯏ ꯕꯥꯏ꯫